Lakhipuronline puthok saba July ki tang kunmanga Laibak pokpa numit ki Khomjinba Pao tabirasi. Ahanbada maroi Pao. Manipur gi irang na kasar da changjapam lauduna leiriba sing ningthina ngak sen gani haina Barak Tampak ki khongchata lakhiba DGP GP sing na phongdokre. Assam gi electoral ngamkhai amukhana yathokpagi matangda chathariba process asi thingbagi wafam Supreme Court na yakhidre. Monitoring Committee Lakhipur na silangba bina kandida hangliba relief camp ta thunglaba migi masing yang khaitaruk sukre. Mizoram dagi lakpasing lainanaba makalna sonaida relief camp hangkre ngarang phawbda miyoi nipunipan thunglakre. Manipur gi irang asina relief camp ta leiriba awana taraba singidamak makhatana tengbang narakli amasung Sipsagar da pangthokiba 33 suba All Assam Thangta Championship ta Kasar district na team champion oirakle. Haujik mapung oiba pau tabirasi. Numit nini gi Barak Tampak ki khongchata DGP GP singarang silchar da tunglakre. Manipur gi irang na maram oiraga kasar da changjapam lauduna leiriba singidamak mahakna makhoi butek ta kaidana thamba aikoi gi thodang ni haina phongdokhi. DGP oirabagi matungda GP sing masina mahaki ahanba Barak Tampak ki khongchatni. Silchar da thunglaba matung SP auditorium da Kasar jila ki makok thongba police ki miyoi singa unaduna wari sanakhi. Mifam da Kasar jila ki police ki thabak thorom singda mahangna pen bapongtoklamkhi. Ngasi DGP GP sing Karimganj amadi hailakandi da chatuna Tampak asigi cheksil thoranga badi leinaba wari watai sanagani haina Silchar dagi Ajit Das na paudam lagli. Ami Silchar jilar jikhini amar OC aru अन्य বিষয়াসকল আছিলে তেওঁলোকৰ লগত বহি আমি আলোচনা কৰিলো Silchar জিলাখনত এতিয়া যিখিনি তেওঁলোকে পাৰফৰমেন্স দিছে এইটোৰ পৰা মই স্যাটিসফাইড বুলি ধৰিছো আৰু তেওঁলোকৰ নিৰাপত্তাৰ বিষয়ে আৰু তেওঁলোকৰ যিখিনি সা-সুবিধা দিব লাগে আমি দিম আৰু যেতিয়া সুবিধা হ'ব তেতিয়া তেওঁলোকে ঘৰে ঘৰে গুচি যাব যেতিয়ালৈকে আমাৰ ইয়াত আছে তেখেতসকলে আমাৰ গেষ্ট হিচাপে থাকিব আমি তেওঁলোকৰ নিৰাপত্তা আৰু তেওঁলোকৰ সা-সুবিধা ভালদৰে ব্যৱস্থা কৰিম Assam gi electoral ngamkhai hanna muk yathokpagi matangda chathariba process asi thingbagi wafam Supreme Court na yakhidre. Taigumasung Congress Rajor Dol Assam Jatiya Parishad CPIM CPI TMC NCP Anchalik Gana Morcha na chingba opposite party mapanna hiramasigi matangda pukhalakhiba wafam court na tagadore amati Representation of People Act 1950 gi section 8A amukhana jingsin gadore court na lenga ki maphamda chayol ahum gi manungda aiba paukhum pirakna pakhangan khre. Monitoring Committee Lakhipur na silangba binakandida hangdokliba relief camp ta ngarang humni chanba phawbada Mizoram dagi lakpa miyo yang khaitaruk sure. Haukiba July gi tang kunithoi thangje numitagi Monitoring Committee Lakhipur na silangduna South Barak Rural Development Agency binakandi part 2 da hangliba relief camp asida ngarang humni chanba phawbada camp asida Mizoram dagi lakpa miyo yang khaitaruk sure amadi atei miyo kunmuk lambi da lakli hairi. Ngarang nungthilda Lakhipur Kendra gi MLA Sri Kausik Raina camp asida laktuna haktengana yengsinki amadi Kembasi talai pa miyoy singa wari watay su sanake amadi Monitoring Committee gi miyoy singa su wari sanake masigi mamangda Lakhipur Subdivision gi OBC Development Board ki Chairman Sri Abhiram Sharma amadi Lakhipur gi Circle Officer Sri Jonathan Baifai makhoyani na kembasi talaktuna sarkar gi maigede gi kari mateng pangba yaba haibadu makhoyna kumna yengsinki Sinlang liba committee asida Imphal gi Thoksom Arun Kumar na lupa lising tara Lakhipur Khunau dagi W Ibocha na lupa lising ama Lakhipur Khunau gi Vivekananda na lupa lising ahum Monitoring Committee da tengbang kre haina Monitoring Committee Lakhipur gi convener N Nandamohon na thokpa cherol amada phongdoragli Mizoram da leiriba mitei ichilinaw sing lanjenarakpa sida Manipuri kanbalup makalna sinduna sonai MK Bibaha Babanda relief camp ama hangdokre makhata na Mizoram dagi laklibai chilinaw sing leinanabagi tamak Barak Museum Pontarapur amadi Chanpur Amuthoi Sangit Bidaloy da hangliba camp sing asidasu makalna angamba thakta mateng pangnanaba semsari Mizoram dagi lakpa Manipur gi miyoy nipunipan muk sonai MK Bibaha Babanda leiriba asida All Assam Manipuri Students Union Amsunasu camp asida angamba mateng pangbagaloy nana
amsugi miut singnasu chatuna yengsinki hairi kembasigi thodang puba oina makalgi publicity convener El Birolal amadi Sanatomba Singhaleri aduga Barak Museum Bantarapurda ngarang phawbada miyoi nipan thonglare haina makalgi convener Seram Herajina khangalakle Manipuri kanbalup makalna hojik Manipur da thokliba kanglup gi rang asiga mari lenana Manipur gi relief camp singda mateng pangluna bagi damak tongan mamai singdagi tengbang pinaragle ngarang su lauthai gi khunja singna makalda lupali sing tara manga mateng pibirakhi thoromaduda makal gi chairman RK Sanahal KH Rajbalab F Monindro amadi F Indramani na dais tapamki thorongga mari lenana makal gi convener Seram Herajitna wahodok pikhi thoromaduda KH Poton T Chandrakishore K Dhoneswar F Bikram Mairapai Singh TH Syama KH Larikhombi KH Haitombi TH Mala KH Satyabati KH Renubala T Sorojini KH Namrita na chingba sarukja ki haina makalgi convener Seram Herajitna khangalagli jumda hinadu ino hai sida akoi chat ke mi puna makse waina makon thongi kapnare amasung madu leram mi puna makse waina kapi masiga wabase masi mayam khanda bina ji uta asok jamna tamoi sokba tamoi songna leliba mafam adu jamna wana leliba mafam siya mioi singda iri cha singduna makoi gi damakta akoina lamnam sida leiba mapan manipur gi meitei machai koina angam mateng pangbase masi sida koi makalna paisa ama bawba amak pajaw dangai akoi makoi gi makuta mayamna pamebado madu johonna base one jari amasung one jage madoi duga mayamna thongna bibiu amasung mapuni shwe koi bi chanbi boisenu July gi tang kunma thoidagina kunhumdoi phawba numit humni chupna Sipsagar da pangthokkiba 33 suba Olasam Thangta Championship 2023 da Kasar District Thangta Association gi Thangta Sanaroi singna gold nifu silver kun amasung bronze taruk phangduna team champion oirakre loinana Kasar gi academy singi manungda Sonai Thangta Academy na gold 32 silver mari amasung bronze ani Lakhipur Thangta Academy na gold 13 silver tara bronze ani Eastern Sonai Thangta Academy na gold 13 silver taruk amadi bronze ani aduga North East Thangta Academy na gold taruk phanglaki haina team manager L Syamul Kumar amasung Abdul Matalib ki pau amada phangdoragli Kasar District na team champion oirakpada Kasar District Thangta Association ki president KH Budhachandra General Secretary Rajeshwar Singha Joint Secretary A Bikramjit na team coach NG Osini Kumar Sarat Chandra amasung team manager official Singh amadi Sanaroi Singhi mafamda thagatpa phongdoragli Nungairaba pau khu tang chikpa nerve ki anaba khwang janglem gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tongtha leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobbiu masimak lengsing birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286
ꯑꯩꯒꯤ ꯃꯈꯣꯡꯁꯦ ꯅꯥꯔꯛꯄꯗꯒꯤ ꯆꯠꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅ ꯃꯈꯣꯡꯁꯦ ꯄꯣꯝꯃꯒ ꯃꯈꯨꯒꯤ ꯇꯥꯡꯁꯤꯗ ꯍꯥꯟꯅ ꯍꯧꯔꯛꯑꯦ ꯑꯅꯥꯕꯁꯦ ꯑꯍꯥꯟꯕꯒꯤ ꯍꯧꯔꯛꯄꯁꯦ ꯁꯔꯒꯤ ꯅꯝꯕꯔꯁꯦ ꯐꯪꯅꯕꯗꯒꯤ ꯑꯩꯒꯤ 4-5ꯅꯤꯁꯦ ꯌꯦꯡꯕꯗ ꯑꯩꯒꯤ ꯃꯁꯥꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯦ ꯑꯩꯒꯤ ꯃꯤꯡ ꯂꯩꯔꯥꯡ ꯀꯧꯏ ꯁꯤꯜꯆꯔ ꯂꯣꯡꯄꯨꯔꯒꯤꯅꯤ ꯑꯣꯖꯥ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯂꯥꯌꯦꯡꯐꯝ ꯁꯪꯗ ꯌꯦꯡꯕꯗꯒꯤ ꯑꯩꯒꯤ ꯈꯨ ꯈꯨꯔꯥꯏꯁꯦ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯂꯥꯌꯦꯡꯐꯝꯗ ꯌꯦꯡꯕꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯅ ꯂꯧꯔꯦ ꯑꯩꯒꯤ ꯃꯤꯡ ꯑꯦꯁ ꯃꯅꯤꯀꯨꯃꯥꯔ ꯁꯤꯡꯍ ꯔꯣꯡꯄꯨꯔꯗꯒꯤꯅꯤ ꯑꯩꯒꯤ ꯈꯨꯔꯨ ꯑꯅꯤꯒꯤ ꯆꯤꯛ ꯁꯥꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯏꯅꯔꯖꯤ ꯍꯤꯂꯤꯡ ꯁꯦꯟꯇꯔ ꯗꯥꯛꯇꯔ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯆꯦꯝꯕꯔꯗ ꯂꯥꯛꯆꯗꯨꯅ ꯃꯍꯥꯛꯀ ꯇꯥꯟꯅꯖꯔꯕ ꯃꯇꯨꯡꯗ ꯈꯨꯔꯨ ꯆꯤꯛꯂꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯗꯤ ꯐꯕꯒ ꯃꯥꯟꯅꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯈꯨꯔꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯔꯒꯅꯤ ꯑꯩꯒꯤ ꯃꯃꯤꯡ ꯒꯣꯜꯒꯣꯄꯥꯜ ꯁꯔꯃ ꯀꯧꯔꯤ ꯑꯩ ꯃꯇꯝ ꯁꯥꯡꯅ ꯊꯥ 3-4 ꯅꯥꯔꯨꯅ ꯈꯨꯔꯨ ꯈꯨꯔꯥꯏꯁꯦ ꯅꯥꯗꯅ ꯆꯠꯄ ꯉꯝꯃꯝꯗꯦ ꯑꯗꯨ ꯑꯣꯖꯥ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯌꯦꯡꯖꯗꯅ ꯑꯩ 22ꯗ ꯐꯗꯅ ꯍꯧꯖꯤꯛ ꯀꯔꯃ ꯆꯠꯄꯗ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯐꯪꯉꯦ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯅ ꯀꯁꯥꯔꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯅ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯈꯣꯡꯆꯠꯇ ꯂꯥꯛꯈꯤꯕ DGP GPꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯁꯥꯝꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯉꯝꯈꯩ ꯑꯃꯨꯛ ꯍꯟꯅ ꯌꯥꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯊꯤꯡꯕꯒꯤ ꯋꯥꯐꯝ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯌꯥꯈꯤꯗ꯭ꯔꯦ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤ ꯂꯈꯤꯄꯨꯔꯅ ꯁꯤꯂꯥꯡꯕ ꯕꯤꯅꯥꯀꯥꯟꯗꯤꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯊꯨꯡꯂꯕ ꯃꯤꯒꯤ ꯃꯁꯤꯡ 53 ꯁꯨꯈ꯭ꯔꯦ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯛꯄꯁꯤꯡ ꯂꯩꯅꯅꯕ ꯃꯀꯜꯅ ꯁꯣꯅꯥꯏꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯈ꯭ꯔꯦ ꯉꯔꯥꯡ ꯐꯥꯎꯕꯗ ꯃꯤꯑꯣꯏ 94 ꯊꯨꯡꯂꯈ꯭रे मणिपुर की इरांग असिना रिलीफ कैंप लेरिबा अवा अना तारबसिंगिदमक मखा ताना तेंबांगनरकली अमसुंग शिवसागर पांथोकिबा 33 सुबा ऑल असम थांगता चैंपियनशिप ता कासार डिस्ट्रिक्ट ना टीम चैंपियन ओइरकले लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।